Lanjena duna leiriba singi maraktak yauna human trafficking ase national gi thakta leiriba organization singna sponsor tawrabadi tongan tongan ba khudong tininga oba hiram kayadagi kanba ngamgani haina Manipur Commission for Protection of Child Rights ki chairperson K Pradeep Kumar na phongdokre ngasi New Life Foundation Manipur na sinduna hotel Imphal gi siroi holder human trafficking gi matang na pangthokiba nomgi oba state level consultative meet ki thoramga mari leinana mangna makha taraduna Manipur se hojik Tangdu leitadana bapimam amada leiringei cheirak asida internally displaced oiraba angang yauna mioi kaya faduna mapalam de puraga human trafficking toubagi thoudok thoglakpa yaurapa asina ngasigi thoramasi pangthokpada maram chai chayema fazilaglaba issue asina human trafficking gi issue asi anoba maikei mada purakle human trafficking ase India gi oinasu leptana hengat-lakli phibam amada leire human trafficking hairaga aikoina mi amabu faraga mapal lamda puba adu khak oina khangnari masinatana tongan tongan mamakal gi human trafficking kaya amasu leire Manipur gi issue asuna maram oiraga displaced oiduna leiriba angang lising kunro masi residential school gumba amada thamba mathau tare masina makoi human trafficking mayokna bagi kanba ngamna bagi lambi ama oigani haike Thoromgi saruga moina pangthokiba technical session da NLFK documentist officer M Rameswari Chanuna moderator oiraga social welfare department ge program officer Malalai Shramna present situation of human trafficking scenario in Manipur haiba hiramda wangangke adugi youth engagement Kailas Satyarthi Foundation New Delhi ge manager Gobind Kanalna role of government and CEOs to combat anti-trafficking and its possible measures haiba hiramda wangang ke bagai loina interaction program amasu pangthoki Hozik displacement ke awaba nanga bangang ising kuni mata talai akoi si residential school da placement tawinaba kala effort ama changi makoi gi rehabilitation da mateng oigadaba koi sponsorship scheme je yamna broader way da nga tara sponsor tawre lai tamhale habdu nataba ngang yama se national issue me lokot piraga koi ngang lising kuni hanna masida victim oiba singse oi family da mo halak bachang koi changani aduna marak sida lairiba national scheme singi makha da makoi se total koi sponsorship se pv ragadi consequence mayama including human trafficking gi victim oiba se masdai kan bangamne ne thajai aduna lairiba lenga magise order kudingna koi human trafficking se check phajana tawraga masi kange haigadi socio economic revolution namasang loinana koi police ki lairiba human trafficking ki se mo ki phibam je yam phagalan bang changi koi punna stakeholders sing punna koi khangminna ba paptamina bam chu changi nei thamja